ꯈꯪꯉꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯟꯗꯅ ꯆꯦꯟꯖꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯁꯤꯕ ꯅꯥꯕ ꯌꯥꯎꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯎꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯄꯤꯛ ꯊꯟꯖꯜꯂꯛꯄ ꯃꯥꯟꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯇꯠꯅꯤꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯊꯥ 10 ꯍꯥꯖꯤꯜꯂꯛꯂꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯅ ꯆꯩꯊꯦꯡ ꯄꯤꯗꯅ ꯋꯥꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯗ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯟꯕ ꯐꯥꯎꯕ ꯏꯆꯤꯜꯁꯤꯗ ꯇꯁꯦꯡꯅ ꯄꯟꯅꯤꯡꯕ ꯐꯥꯎꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯛꯆꯜꯂꯛꯄꯁꯤ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯂꯩꯉꯥꯛ ꯃꯄꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯏꯔꯝꯗꯝꯁꯤꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯅ ꯈꯪꯉꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯟꯗꯅ ꯆꯦꯟꯖꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯁꯤꯕ ꯅꯥꯕ ꯌꯥꯎꯅ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯎꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯅ ꯄꯤꯛ ꯊꯟꯖꯜꯂꯛꯄ ꯃꯥꯟꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯇꯠꯅꯤꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏ ꯇꯁꯦꯡꯅ ꯑꯗꯨꯅ ꯂꯩꯉꯥꯛ ꯃꯄꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯂꯩꯉꯥꯛ ꯃꯄꯨꯗ ꯂꯧꯍꯟꯖꯅꯤꯡꯕꯒꯤ ꯋꯥꯐꯝ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 29ꯗ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯂꯝꯗꯝꯁꯤꯗ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯈꯝ ꯊꯦꯡꯅ ꯁꯣꯛꯂꯕ ꯐꯤꯕꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯃꯗꯤ ꯇꯥꯡ 18ꯗ ꯇꯥꯡ 18ꯗ ꯂꯣꯏꯒꯗꯕ ꯁꯨꯒꯤ ꯃꯇꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯁꯨ ꯆꯠꯅꯍꯟꯗꯅꯕꯒꯤ ꯋꯥꯈꯩ ꯋꯥꯔꯦꯞ ꯑꯃ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯑꯁꯤꯅ ꯇꯁꯦꯡꯅ ꯂꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯕꯨ ꯑꯣꯏꯔꯣ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯟꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯍꯥꯏꯔꯤꯕ ꯁꯨ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯝꯗꯝꯁꯤꯗ ꯍꯥꯟꯅ ꯁꯨꯅꯕꯅ ꯇꯣꯏꯅ ꯊꯣꯛꯆꯜꯂꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟꯖꯦꯜꯂꯛꯄ ꯂꯩꯂꯛ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯅꯪꯂꯛꯄ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯜꯂꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯂꯥꯛꯇꯛꯅꯕꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯎꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯔꯥꯡꯅꯕ ꯑꯃꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯄꯣꯛꯏ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯇꯥꯡ 29ꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯃꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯅ ꯆꯞ ꯆꯥꯕ ꯃꯅꯤꯄꯨꯔꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯏꯪꯅ ꯇꯞꯅ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯅꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁ ꯑꯁꯤꯅ ꯁꯣꯏꯗꯅ ꯂꯧꯕꯤꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯔꯤꯕ ꯇꯥꯡ 29ꯗꯒꯤ ꯆꯠꯊꯔꯛꯀꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯁꯨꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯂꯍꯟꯗꯕ ꯑꯃꯗꯤ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯂꯍꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯇ꯭ꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯑꯁꯤ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯊꯝꯅꯅꯕꯒꯤ ꯋꯥꯔꯦꯞꯅꯆꯤꯡꯕ ꯆꯞ ꯆꯥꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤ ꯃꯆꯥꯛꯁꯤꯡꯒꯤ ꯋꯥꯔꯦꯞ ꯍꯥꯏꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯅ ꯀꯔꯤꯒꯨꯝꯕ ꯂꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄ ꯌꯥꯏ ꯑꯃꯗꯤ ꯃꯥꯡꯖꯧꯅꯅ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯄꯨꯗ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯧꯗꯨꯅ ꯍꯥꯏꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯟꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯆꯞ ꯆꯥꯅ ꯂꯦꯞꯅꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯤ ꯑꯃꯗꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯈꯣꯡꯖꯪꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯃꯔꯝꯗꯤ ꯂꯝꯗꯝꯁꯤꯗ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ प्रजाꯁꯤꯡꯅ ꯋꯥꯔꯤꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯊꯋꯥꯏ ꯇꯨꯄꯤ ꯍꯤꯡꯉꯗꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯎꯠꯂꯣꯟꯈ꯭ꯔꯕ ꯂꯩꯂꯛ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥꯅ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯨꯟꯅ ꯈꯟꯕꯤꯔꯒ ꯂꯩꯉꯥꯛ ꯃꯄꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯥꯎꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯇꯥꯡꯀꯛ ꯑꯗꯨꯗ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯂꯕꯔ ꯕꯨꯂꯦꯠꯅꯆꯤꯡꯕ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯅꯅꯕꯒꯤ ꯊꯧꯁꯤꯟ ꯊꯧꯔꯥꯡ ꯇꯧꯕꯤꯔꯛꯀꯅꯨ ꯍꯥꯏꯖꯒꯗꯧꯔꯤꯕ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯐꯝ ꯊꯣꯛꯄ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯉꯝꯅꯅꯕꯒꯤ ꯐꯤꯔꯦꯞ ꯑꯗꯨ ꯈꯛꯇꯃꯛ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯃꯄꯨꯗ ꯍꯥꯏꯖꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯝꯗꯝꯁꯤꯗ ꯉꯔꯥꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛ ꯃꯄꯨꯅ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯪꯂꯥꯟ ꯂꯪꯖꯤꯡ ꯐꯖꯅ ꯊꯤꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯗꯅꯕꯁꯨ ꯂꯩꯉꯥꯛ ꯃꯄꯨꯗ ꯊꯋꯥꯏ ꯃꯤꯔꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯏꯀꯣꯛꯅꯅ ꯊꯝꯖꯔꯤ